ꯑꯍꯥꯟꯕꯃꯛꯇꯗ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯊꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ QnA ꯅꯤ꯫ ꯑꯩꯅ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯍꯔꯥꯎꯗꯅ ꯑꯗꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯗꯣꯏꯅꯤ QnA ꯁꯦ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯒꯤꯐ ꯑꯋꯦꯁꯨ ꯑꯃ ꯇꯧꯖꯒꯦ꯫ ꯁꯤꯒꯩꯁꯤꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯛꯂꯤꯕ PUBGꯒꯤ ꯁ꯭ꯀ꯭ꯋꯥꯠ ꯍꯥꯎꯁꯁꯦ ꯑꯩ ꯏꯁꯥꯃꯛ ꯄꯔꯁꯣꯅꯦꯜꯂꯤ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯉꯝꯂꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯆꯤꯟꯖꯔꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯒꯤꯐ ꯈꯔꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯖꯔꯛꯀꯦ꯫ ꯀꯔꯤ ꯀꯔꯤ ꯒꯤꯐꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ꯫ ꯀꯣꯟꯅ ꯍꯥꯏꯗꯤ ꯒꯤꯐꯇꯣ ꯍꯥꯏꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯐꯪꯉꯀꯥꯟꯗ ꯈꯪꯒꯅꯤ꯫ ꯑꯁꯤꯁꯦ ꯀꯃꯥꯏꯅ ꯐꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯣꯏꯟꯇ ꯂꯥꯛꯑꯁꯤ ꯑꯩ ꯀꯣꯏꯁꯟꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯊꯣꯛꯆꯔꯛꯑꯒꯦ꯫ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯄ꯭रिꯌꯥꯡꯀꯥ ꯋꯥꯡꯖꯝꯒꯤ ꯀꯣꯏꯁꯟꯁꯤꯅ ꯑꯊꯣꯏꯒꯤ ꯂꯩꯐꯝ ꯆꯍꯤ ꯏꯃꯥ ꯕꯕꯥ ꯃꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ? ꯑꯩꯒꯤ ꯂꯩꯐꯝꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯁꯤꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯕꯨꯄꯔꯥ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯑꯩꯁꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯍꯨꯏꯔꯦꯝ ꯃꯦꯝꯃꯆꯅꯨ, ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯥꯊꯦꯝ ꯅꯤꯡꯉꯣꯜꯅꯤꯀꯣ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯍꯨꯏꯔꯦꯝ ꯏꯟꯗ꯭ꯔꯃꯣꯍꯟ ꯁꯤꯡ, ꯃꯤꯌꯥꯝꯅꯕꯨꯗꯤ ꯄꯥꯌꯣ ꯄꯥꯌꯣ ꯍꯥꯏꯔ ꯈꯪꯅꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒ ꯏꯆꯜꯅꯨꯄꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ꯫ ꯏꯆꯜꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯍꯨꯏꯔꯦꯝ ꯄ꯭रिꯌꯥꯡꯀꯥꯆꯅꯨ, ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯇꯝꯂꯤ꯫ ꯑꯗꯩꯗꯤ ꯃꯊꯪ ꯀꯣꯏꯁꯟꯗꯅ ꯃꯦꯂꯣꯗꯤ ꯐꯥꯏꯔꯦꯝꯕꯝ, I don't have any question to ask you, but all I need to say is don't give up and never feel bad when others demotivate you. You are doing a great job and you are one of the young motivators, so be happy, stay safe. Thank you, Melody Fayambam. Adaydi mathang question na Albros Mayangbam, why did you choose Merchant Navy instead of Indian Navy? Which one is more challenging job? Asise angonda haidi choice laigide, haidi Indian Navy changera Merchant Navy changera haina angonda kanamtana hangide. Merchant Navy do aina pamjarubagi Merchant Navy da oina directly choose tawgibani. Ai Indian Navy da nomofo changuge haina dream tawrubadi leite. Aduga challenging gi haiba taragadi thabak punamaki masa masagi awaba lejaribani. Siga aina haidi aina hena wai moina hena wai habadu haiba ngamjade akpigani. Mathangi question dana Deepak Marangthem, schooling gi matang da amta habiramo aduga year ga. School se ai 2000 kanodagi 2 dagi hore. Aduga ai class nursery dagina class 4 fo Imoinu English School Dibongda tame. Class 5 ka 6 kana Assembly of God High Church haigadra school haigadra siga tame sina Kohima dani Nagaland ko. Asigi mathangda School of Lord Jesus Scholar Lodges sisina sisu kanodani class 7 khak tame sigana Kohima dani. Asigi matungda ai yumda hal ejrida aduga Rajkumari Sanatombi Devi Bidalaya Jiribam Jirigi branch niko pangagi janate. Jirigi branch adi nupi tame RK Sanatombi da tame ise class 8 tagi na 12 fo. Asigi matungda training tawraga changjarakpani. Mathangi question dana Alex Konjengbam, bro gi salary hangliba missing se block pikro bijan halle. Alex mayam agi salary hangba mi mayam se section view Alex hawre. Alex jam sathiram do male. Nitro GN10 Merchant Navy se karamna changani haibagi explain amta tawbiyo. Aigi block mayam se Merchant Navy kamayan changani kari course like haidi karamba college na fai paisa kyam changani haibadu ngata semjagibani anambana ko. Ai blog se ging bidar male yaragadi agi channel da changbiraga agi video singdom amta ging biyo. Mathangi question se amkamu Alex Konjengbam ni anirak hangbira ama male. Bro gi question di bro ngarang dumidang kari manthal chage. Ngarang midang se nganu thongba jai adaidi ship to thongi aidi ship se kaya hinade do nganu khatang wen chare aidi. Thank you question ang birakpagi. Ibrahim cha Wakambam Devi Manipur da kam kana tholok toino thola kanda information to biro subscriber singa punje hoi soidana punje ai sungsoi soidana hajarake. Pechimahum Suras Manipur da
karam kanda tholakani natragana tholabra ai tholakri tholakpagise ai chapchaba haiba ngamjadri August tadi tholakadraina khalle ai haining de singa matang se adum tholakani haiga tholaktabaduga ai chinthi bayam chin ma mak thi greba tholakani tholaktabagi ko ai di kitang angonda matam chanadabagi ko ai tholakanda oina hajarage natragana ticket phangkanda hayang tholani soidre haiba kandu oina hajarage ko goroba ngasepam brona ship manunda duty tawbada karam ba chapa chabige favorite food aduga isana pamjaba mathel adum thonglaga chaba ya bro ship manungda answer ngaijare sigi se shipta thongla chaba jaba haibase ship tugi haidi yanabagi makha pole ko ado khogi ship tadi adum yanai isana thongba se haidi moina kanna dinner semliba lunch semliba biji oba matam da oba taraga adum sarokpasu jai mioi bani haiba ngamde ko aduna khoina thonga chajaba haibase haidi khogi personally stuff to adum ai kautanga khangde megi khangde adum leijaba singdo aina moina haidi sina da matamda sangma tamda adum chabada khogi sipta oiba taragadi problem kayam leite aduga ai samak cooking si jamna pame moina thongma tamda so adum khoi mi khat ngai leibani na ko adum aina sa adum thonge aina sangma matamda aduga duty tawba matamda kay sapa chaga haiba taragadi aise chocolate jamna pame adum chips kumba ai pocket ta adum jawe chocolate kumba ai di adum khoi manipur da pangba ai di kacha mango bite kumba adai di adum mithai sa adum wati haiba ai jum da leira so adum chai choco pie adum chai adai di epi adum thae mi sing di coffee thae ado ai di coffee gumba se ka pamde to thak pure adum thae ai di mutta depend tawre ko mathang question dana Nula Tungtham Anal. What is the hardest time in the job? Hardest time se adum isana tawgi na khalagadi hard oiba kayam laite adum mutta laitaba taragadi everything is hard. Muhammad Ali yumda lakba yadriba bai yadriye Muhammad Ali official NRYT bro ama do manabadina tholakanda akhoi punba tawse question bu sini okay akhoi soidanaba punse ai soidana pau pijarake jinda mang lambam jabo bro na khwaidagi chatningba country amatang aduga bro na khwai pamjaba ensang aina khwai chatningba country di UK ni maram haiba taragadi UK se akhoigi oina di head office ni International Maritime Organization gi adu amtang haidi sigila da lakwa dai di UK se amtang chatke na khalli aduga aigi officer exam thaba matamda su ai UK da chalaga thage na khali aduga mathangi question dana nongdamba ayakpam brona ship nungda karamba chinjakna yam toina chabige khwaini toibadi yenga adaidi hawai ga sima de dum toire hawai sti dum nungti gi chai hayare aduga Altaf Hussein bro merchant navy orakna ba tamba paisa je kayam darkar oige course ki oina asi se course makhal jam khre duna mayam haidi yaragadi aigi blog to go oina sembiro si oina highlight bata gadi blog si jam sangrani waro bigano malengamba ningthojam yamba crew ki thabak changge hairagadi kai to bata ge amta habiro qualification ge matang da su asigi didum ai blog to oina hajar khrani aigi blog to oina yengbiro crew yu id minimum qualification haiba taragadi class 10 the 40% ko minimum da adai di English da 55 hen ma thotai ko adai di koro ahong sambam merchant navy se paisa paida ba min nan tambada kari problem thingna gani bro paisa paida ba mi gi di paisa ge problem thingna gani bro si di dum common sense hai ga da dum koro bi gan ko haidi dum haija bani question do haidi paisa ge problem phangani Narendra Maitai ke bro nebigi SF ne SF hadi special force haibo doing mai chepa dai Marcos ta lagi hairadi tongana mogi requirement tawada natragana adum onda bayabra siga anona nitro GNT na su reply bibirame magi reply su pathok charake mem bro Marcos ta lagi hairadi nebi already yadabane asi chumgani an khali haidi navy gi special force oidani kano che Marcos se ai sige matang da su kya budin knowledge leijade aduga mathang da mana hari se para guard cobra etc sing se ma magi thabak tu changaba matung da offer pi bani
army chenbada excellent chenba singse paragi chenaba offer lakpane sumain tawraga changbani hoi asi chumgani aigi yamba haigadra haidi mari mata bani natre ko ma se army chenba matamda matau ja kheba haigadra matamdu officer ma chalai ramya haiba ko andai duga ma se lamnen chenba matamda 10 second advance chen gi ba ta moina pi matamdu dagi adai officer na harawraga direct para khan khare aduga sumba special force di directly recommend like dabani haidi any army gi any branch ta khwaidagi kai ni thona phaba haigadra khwaidagi akhang kan basing do moina khallaga NSG da khangde para commando khangde any india gi leiriba special force moida kana tawbani chance pi ena haibani si se permanent oide haigum tawbani sahi ani ohum serve tawra matungda dum masagi post laka dabani haigum tawbani ai sige matanda kya knowledge laite army se ai kya pamjaba su oirudre aduga agi types na nattaba siga ai yengjarudre Anis Khan merchant navy gi training tawba se isana paisa thijagadabra hoi isana paisa thijagadabani flying hacker manipur bro gi girlfriend gi ming kai kauge ai girlfriend lei haba se khangbibra ai girlfriend gi matang se last hajarage katcha thocham wow yam thuna 10k yorami ko ngarang di 7k leirambani hoi nokhoi mayamna support obibadagi nsibibadagi 10k di henjare thank you atikur chemistry bro long phan pham lobo kam walige sidi yamna watli ai hoji pho agi wakal da long phan pham bagi asada leitri wakal khandri ps lamtias khan class 12 ki matungda merchant navy matau karamna changani bro asi se agi blog ta loina hajar khabani course makhal lei course khudingi eligibility criteria tongali agi blog thungdo ina yengbiro ai shit oin sa haiba targa di blog se pungama hena dai han sangrani ranjan diary bro na training manungda khwaidagi nungaiba amasung wabagi wari mate amatang taningi libiro si waba se adum ka hena wabadi oigidre maramdi ai sana jo pamjaruba aduga ani work matamda aina khangi base ai se ka dawla kono ai training dawla koni atai karim khandoi mathau tade ai training tawani loirani thabak tawgani asina taba topak haidi henjana khaluba amta leite yam ka hena haidi thaboi sokna waki baso amta leite hoi mioi bani adum marmakta kitang awaba nungai taba budi adum yauki ko ado awaba haiba tagadi leite lost mind set song okay bro gi girlfriend gi ming amta hadoksi dana hoi hadoksi leira kan hadoksi ko girlfriend se last hairake technical craft you're earning from YouTube ai hoji fo YouTube tagi earning amta leite ai blog sema ko sukuidri aduga ai address verification tawdri matam khara wat khini tha khara wat khini deni khuman soma corona gi matangda soma ai somna corona gi matangda kari happening ge mayamda corona gi matangda di aingonda gi su hena mayamne hena khangbiramane na khale aina ka hena haibagi sima thota de aina haijaga da haiba targa di mayam wakhal taminaraga fajana chiksin leiba targa di kayum tawroi kayum kingai oide ko dai di yai phaba bro gi girlfriend gi ming haibiramo okay haisi say bro na chahi kaya dagi merchant navy oininge asi se ai hana dagi di adum haidi khara budi pam e aduga ka hena knowledge haidi leite aduga thijalu so oide aina thijalu ba haiba targa di aina class 12 kari munungda haidi ai class 12 tambal waraga kai line tamgoda bano ana khalakpa matamda aina khwaidagi chanaga dabdi merchant navy se khal haidi merchant navy se oigani na khallaga sika tamjarakhi bani aduna class 12 ta na haninge aduga kansibu kalpana maibam thada tolop kya chage aduga tha amada saving camp tobongamge tolop ki wadi there is no question in main salary ko adaidi ai tolop se hadok chadre saving ge haiba taragadi aina phangliba tolop tu haidi aigi personal experience ta sina ngam ta leitre aduga haidi ship ta sana thakna ba loina leibanina adaidi mapan thokta banina
ꯁꯦꯚꯤꯡꯒꯤꯗꯤ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯦꯟꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯊꯥ ꯑꯃꯗ 1.5 ꯅꯦꯠ ꯄꯦꯛ ꯍꯥꯞꯄꯦ ꯅꯦꯠ ꯄꯦꯛꯁꯦ ꯑꯩꯈꯣꯏ ꯋꯥꯏꯐꯥꯏꯗꯁꯨ ꯐꯪꯉꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯔꯒ ꯋꯥꯏꯐꯥꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯑꯩ ꯄꯔꯁꯣꯅꯦꯜꯂꯤ ꯑꯗꯨꯝ ꯐꯣꯟꯗ ꯁꯤꯝ ꯑꯣꯏꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯤꯝ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯦꯟꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯗꯨꯝ ꯑꯩꯅ ꯆꯥꯔꯨꯕ ꯈꯔꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯥꯔꯨꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯈꯔ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯀꯧꯇꯥ ꯉꯥꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯆꯣꯀ꯭ꯂꯦꯠꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯗꯨꯝ ꯗꯥꯏꯔꯤ ꯃꯤꯜꯛ ꯈꯪꯗꯦ ꯃꯤꯜꯀꯤ ꯕꯥꯔ ꯈꯪꯗꯦ ꯑꯗꯩꯗꯤ ꯁ꯭ꯅꯤꯀꯔ ꯈꯪꯗꯦꯀꯣ ꯁꯤꯒꯤ ꯄꯩꯁꯥ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯝ ꯍꯥꯏꯕꯗ 5,000-10,000 ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯦꯟꯁ ꯑꯇꯩꯗꯤ ꯑꯗꯨꯝ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯑꯣꯟ ꯁ꯭ꯇꯦꯖ ꯁꯣꯡ ꯃꯥꯒꯤ ꯀꯣꯏꯁꯟꯅ ꯑꯊꯣꯏꯅ ꯊꯕꯛꯇꯨ ꯇꯧꯔꯛꯄꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯊꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞꯇꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯃꯌꯥꯝꯗ ꯁꯣꯔꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯊꯕꯛ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯤꯞꯇ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯍꯥꯏꯗꯤ ꯖꯣꯏꯟ ꯇꯧꯔꯛꯄꯁꯦ 2018 ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯔꯒꯗꯤ 20 ꯃꯟꯁ ꯈꯔ ꯍꯦꯟꯖꯔꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯅꯣꯡ ꯕ꯭ꯂꯣꯛ ꯇꯤꯔꯥꯟ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯔꯆꯦꯟ ꯅꯦꯚꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒ ꯂꯩꯕ ꯑꯗꯨꯒ ꯕ꯭ꯔꯣꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯤ ꯂꯩꯕ꯭ꯔꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯁꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯅꯣꯡꯊꯣꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯍꯥꯟꯅ ꯅꯪꯅ ꯇ꯭ꯌꯨꯁꯟ ꯂꯥꯛꯄꯗ ꯍꯧꯕ ꯂꯥꯛꯏꯕ ꯌꯨꯝꯗꯣ ꯑꯩꯒꯤ ꯌꯨꯝꯅꯤ ꯀꯔꯝ ꯀꯥꯟꯗ ꯃꯔꯆꯦꯟ ꯅꯦꯚꯤ ꯆꯪꯈꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯑꯩꯉꯣꯟꯗ ꯒꯨꯍꯥꯇꯤ ꯐꯥꯎ ꯊꯤꯟꯕꯤꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤ ꯅꯣꯡꯊꯣꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗꯅ ꯖꯦꯞꯂꯤꯟ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯗꯔꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩꯒꯤ ꯆꯍꯤꯁꯦ 21 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ 22 ꯔꯟꯅꯤꯡꯗ ꯂꯩꯔꯤ ꯂꯥꯏꯔꯦꯟꯖꯝ ꯔꯣꯕꯔꯠ ꯃꯔꯆꯦꯟ ꯅꯦꯚꯤꯒ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯒꯤ ꯈꯦꯠꯅꯕ ꯑꯗꯨ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯈꯦꯠꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯅꯤ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯦꯅꯥꯎꯟꯁ ꯇꯧꯖꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯅꯤ ꯍꯥꯏꯅ ꯑꯊꯨꯕꯤꯗ ꯁꯦꯝꯅꯕ ꯇꯧꯖꯔꯛꯑꯒꯦ ꯋꯥꯔꯧꯕꯤꯔꯅꯨ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯔꯣ ꯔꯨꯁꯇꯝ ꯃꯩꯇꯩ ꯕ꯭ꯔꯣꯒꯤ ꯁꯦꯂꯔꯤ ꯀꯌꯥ ꯌꯧꯕꯤꯔꯒꯦ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯕꯤꯟꯇꯥ ꯕ꯭ꯔꯣꯒꯤ ꯃꯔꯆꯦꯟ ꯅꯦꯚꯤ ꯑꯣꯏꯕꯒꯤ ꯒꯣꯜ ꯑꯃꯗꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯀꯩꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯑꯣꯏꯒꯦ ꯈꯟꯈꯤꯕꯅꯣ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯅ ꯃꯄꯥꯟꯒꯤ ꯀꯜꯆꯔ ꯀꯣꯏꯅꯤꯡꯉꯨꯕ ꯌꯦꯡꯅꯤꯡꯉꯨꯕꯗꯣ ꯍꯥꯏꯗꯤ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯁꯤꯒ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯆꯠꯄ ꯐꯪꯒꯅꯤ ꯀꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯔꯨꯕꯗꯒꯤꯗꯤ ꯑꯩꯒꯤ ꯏꯟꯁꯄꯤꯌꯔ ꯂꯥꯛꯆꯕꯅꯤꯀꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯒꯤ ꯍꯥꯏꯗꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯍꯥꯏꯗꯤ ꯁꯥꯏꯠꯇ ꯂꯩꯈ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯔꯆꯦꯟ ꯅꯦꯚꯤꯁꯦ ꯆꯣꯏꯁ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯒꯁꯨ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯔꯦ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯣꯏꯕꯁꯨ ꯐꯪꯒꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯩꯁꯥꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯀꯣꯏꯕꯁꯤꯁꯨ ꯐꯪꯉꯦ ꯑꯩꯅ ꯐꯪꯖꯔꯤꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯈꯟꯕꯗꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯩꯅꯣꯗ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯥꯝꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯄꯥꯝꯖꯩ ꯃꯔꯝ ꯑꯁꯤꯅ ꯇꯧꯖꯕꯅꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗꯅ ꯒꯨꯔꯨꯃꯌꯨꯝ ꯖꯤꯇꯦꯟꯗ꯭ꯔ ꯁꯔꯃ ꯑꯊꯣꯏꯒꯤ ꯖꯔꯅꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯌꯥꯎꯗꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯎꯈꯤꯕ ꯂꯩꯔꯕꯗꯤ ꯃꯇꯦꯛ ꯑꯃ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯖꯔꯅꯤ ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯥꯏꯐ ꯖꯔꯅꯤꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐ꯭ꯂꯥꯏꯠ ꯇꯔꯕꯨꯂꯦꯟꯁ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯀꯜꯀꯇꯥꯗ ꯂꯦꯟꯗꯤꯡ ꯇꯧꯕ ꯃꯇꯝꯗꯀꯣ ꯋꯦꯗꯔꯗꯣ ꯍꯥꯏꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯐ꯭ꯂꯥꯏꯠꯁꯦ ꯂꯦꯟ ꯇꯧꯕ ꯉꯝꯗꯕꯅꯦꯕ ꯑꯗꯒꯤ ꯐ꯭ꯂꯥꯏꯠ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯊꯪ ꯂꯥꯛꯁꯜꯂꯒ ꯂꯦꯟ ꯇꯧꯕ ꯉꯝꯗꯕꯗꯩꯗꯤ ꯐ꯭ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯒꯣ ꯑꯦꯔꯥꯎꯟ ꯍꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯒꯣ ꯑꯦꯔꯥꯎꯟ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯐ꯭ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯈꯥꯗ ꯐ꯭ꯂꯥꯏꯠ ꯑꯃ ꯄꯥꯏꯔ ꯂꯩ ꯅꯥꯀꯟꯗꯁꯨ ꯄꯥꯏ ꯑꯗꯩꯗꯤ ꯃꯊꯛꯇꯁꯨ ꯄꯥꯏ ꯑꯗꯨꯃꯥꯏꯅ ꯄꯥꯏꯔꯒꯅꯦ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯂꯣꯛꯇ ꯅꯤꯔꯒꯀꯣ ꯌꯥꯝ ꯋꯥꯅ ꯂꯦꯟ ꯇꯧꯔꯛꯑꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯌꯥꯝꯅꯁꯨ ꯀꯤꯈꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯝꯊꯤꯕ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯔꯝꯁꯤꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯟꯗꯝ ꯌꯥꯏꯐꯕꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯅꯦꯚꯤꯒꯤ ꯂꯥꯏꯟꯁꯦ ꯄꯥꯝꯂꯤꯕꯅꯣ ꯁꯤ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯔꯣꯍꯤꯠ ꯀꯨꯃꯥꯔ ꯁꯒꯣꯜꯁꯦꯝ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯣꯏꯁꯟ ꯍꯪꯖꯔꯒꯦ ꯑꯩ ꯍꯪꯅꯤꯡꯕꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯍꯪꯅꯔꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯁꯤꯞꯇ ꯀꯔꯤ
bro gi ship kari pubige ship tu mamal kya oige karamba fuel season nage per kilometer da fuel cam consumption tawi consumption se ai isa ga na di personally knowledge jadre asidi engine department na kan tawjabani moina panabani ko aduga ai tum ti matang da khangjadre aduga akhogi ship se pochai putok pusin tawba nate akhogi ship se kadawi haiba tamda samudra da chatlani samudra da chatlaga nga pharani nga se pharaga nga se haidi anaba yaubra yaudabra haibadu yengbadu akhogi thabakni haidi si yengbadu di tonganba doctor singna yenge ko nga gi yengnaba mi singdo na ko si yengaga haidi samudra da haidi chaba matamda ana ek yaudanaba adaidi topa ai ni research tawninga matamda moina tawnabai damakta leiba ship ni maram asinani ai ship se mapan lam topa country da kya chatre aduga kano se haidi topa lam dagi invite lakpa taragadi adum chatle topa lam dagi invite la e ado lakpa taragadi adum chatle aduga kari ship kari full sina ga haba taragadi SFO adaidi diesel gumba ship ta season ai ado consumption gi matang da ai knowledge la jadre ko mathangi question dana sonia khoiraijam athogi girlfriend da kari kari magun chenba pamge okay reply se pibira me kanana pira ise reply se film junior sonia khoiraijam ludo haiba pame adaidi film junior lol agi nupigi gun haiba taragadi kamai haiduno gunje adum maitai nupi pame aduga haidi tawba ngamba adaidi adum masagi mathong masa khangba nupi pame haidi daddy princess to adudi pamdre aduga adum agi eligibility criteria haikadra adum phagi su phagi na seng boso seng oina hajara ke ko ai se adum travel pamani na adum aina nupi thia matung da so adum travel se tawge na khalle travel tawba matamda haidi kitang gari ga tong matamda oh nupi do aduga mad ai pamdre adum nupi sungthi thiroi mathangi question dana ahan them anjala service leiba kyam kuirage si ai hai gare mathangi question dana nawa sarip creation class 12 loyaba mi amana nebibu haidara magu ani ire ko tawraba line amta tambada thabak changba yabra line amta tamdana thabak changba yabra karamba mongda karamna yagani karigomba adom manipur dagi delhi da chatke haba taragadi bus ta natragana train da natraga flight ta haidi way amal tawra chakadabni haidi directly chatke haina teleport tawbadi yadi dana ko sumaina marsan hebida thabak tawge haba taragadi course tamaba matungda certificate phangani haidi SCCW certificate daily adomi CDC endorse number simyam si phangaba matungda tawgada changadabni sigum se leitaba taragadi thabak tawba yaroi way amata leite kaisam thompson dada se kailamdagi no aduga thabak se torokpa chahi kya pharage asi ai hai gare bidasagar huidrom bro merchant navy amadi indian navy anigi khenaba khara habiro aduga bro ge phaidagi pamjaba famous person amagi min so habiro merchant navy versus indian navy ge di ai box semage na so haijakre igam tuna semna ma thawjarage aduga phaidagi famous person haiba taragadi aigi oina haidi famous person da ngaujabado adudi leijade haidi aina khwaidagi pamjaba natagana aina ningjabadi ayo takpi tambiba oja aigi ima baba haigadra aigi ahal haigadra ani angonda aigi fanaba habibado adu aigi kanoni famous person ni ko aduga aina khwaidagi ningjaba haiba taragadi aigi isorni aigi isorna taba topa aina haidi kanagum amada thoina magi lifestyle pamjai hena kalak amta leijade kanam perfect nate mi puno magi afaba lei fataba lei do aigi isordi perfectly duna mabu khanjai sagol sem amarjit bro silinang kya suge ani sisu ai hai kare dipak prit sapam suti se karamba matamda phangge friend suti se marsan nebi oinadi contract basis chatle tha taruki khangde tha mapan ni khangde tha train thoi khangde asiji kanogi rank ki matungina kano contract leire ko aduga suti se karigomba khoina contract loiba taragadi yumda dum tha ani hum mai leithaba so dum jai aduga haidi company na haidi kawrokti ngai fo dum lei aduga atum khoina pamjadana extend thagi haibasu kayam khaiba leite suti gi matang dadi aigi oinadi marsan nebida suti yamna fangi mathangi question dana taba sumke kari
yensangna hena yamna chabige aise hawai na hena yam chai siptadi aduga hawai su yamna pame aduga nga su yamna pame ani matamda aise nga se yaw taraga de yam harau chei ko kanglei king karigumba nangna nangi channel asi ikhang khanghodana yenglubada 50k subscriber hit tawrabladi nang kaidawni yam thuna yawsu oiro thank you kanglei king mayam magi su channel ama leibani aduga funny skit mayam sembani mayam magi channel da su yenghaningi yamna nungai bani ko aduga magi question sing answer haiba taragadi 50k jawbase kesu natabani na khalle agi onadi ai siga agi hojik 10k henjare ko 10k heliba siga mioi singsina haidi aibu nusibiraga mi amamamda haidi mi amamamna ko mi manga khatangda share tawba taragadi 50k sidi yam laina yawungam gani haidi share tawriba manga duna subscribe tawbiradi ko aigi personal experience tudi hojimak dumaina oiribani ai haiba ngamjadre amtang ohelo aduga ai haijarake oibersu yengsi ai nusibra nusitabra habdo 50k jawba taragadi khangani mathangi question dana baboy alfias bro se kai lamdagi no answer hai kre somongkanta thongram bro se kai lamdagi no aduga bro year kya surage thabak ase join tarokpa si hai kre abung rosan training gi matang da khara haibi uitaw training gi matang da haise training gi daily routine do na hajarage ko ayuk anta hogalle pung manga da hogalani ayuk anta gi ko pung manga da hogallaga PT tawarni adai pung 3 tagina pung 9 phawgi manungda chaba thakpa tawrani sigi mathangda pung 8 dagi pung 12 phau class tawre theory asigi matungda pung 12 dagi ama phau lunch break ko lunch break matungda amu haidi practical khangde tawgadabla tawhalle pung 3 phau ko asigi mathangda khoi ton thone modum tawrani aduga pung thangi pung 3 tagi 9 phau dinner time oire asigi matungda pung 9 dagi na pung 10 phau study time rohit laurenbam bro se kram kan thol koino si ai haiba ngamde chingam bobby maitai kai posa lege bro se ai able body cement ni mi khara na ai se officer ne khangbiram gani ai officer na te ai officer gi license phangri officer gi license phangna bagi damakta ai 12 months experience mathau tai mathangi contract loiba taragadi ai soidana officer gi thabagi exam thabagi eligibility oirani adubu ai hojimak thage haibagi plan dikhandri aigi personally knowledge katang tansinjaraga adaidi hi ama anigi matungda ani ahungi matungda thage na khalli sonajit gaming pro bro se karam kanda asida changaki bano se haija khare thoiding maibam bro na machine bi kamaina changakpa kamaina choose tawge kari tambal oraga matungda bro na changaki bano thabak si changna ba hona bada struggle mayam thingarangani sum short story da kamaina kamdawna changakpano habiro sigise aina 12 loraga tangjarakpani aigi kanose machine bi changpada awaba haiba targadi dum family condition ju kitang ngai tabani na paisa gi phumda su kitang ware adubu aibu nusibiduna aigi aidi khoi magi machanupi khoi doncha adaidi mai mata adaidi khoi uncle amalai uncle amana na mateng pambire aibu nusibibadagi ko khoi mayam busu haidi ngasi di tanja se lojaraga khoi mayam da ai thakata phondokchari aduga awaba haiba targadi matamduda ai se Nagaland da leyu ko apply tori manung sida aduga Nagaland da kana moigi CM gi matang da na lan tamna khibdo sigi matang da ai se kana apply tori bani ai se haidi apply tawge hana course book to sanba loraga course book tawre hana paw phawdo adu ho yagi da bane ba haidi ai moi 500 ki moi course booking tawba haigi dugi pisa pi ba 700 ko sise aina sipo slip thangam da ba ai ano da call tawbagi facility phangi call tawraga madam saman tawbone na fajana explain tawre si tawro matungda hoidon chana oina loina tawbi khre mana oina haidi moi samda lei ma che kasardani ko mana loina mateng pange adaiti mana loina wari sanabi aina don chada saman hayo saman thawan tawraga mana yam mateng pangbire yamna su nungai ki matamdo yamna su pakhat ki ko ai aduga mathangi question dana who sang better bro ga amutang akhoi mayam pulaga wari punamak sanabagi tanja amatang pibiu ba hoi ai soidana pijage ai yumda thokpa matamda Ronaldo kaisam
bro ngasi phau shipta lam kam journey chalakpa chalakpada yamna dangerous oiba thabak thengnaba yaukraba yauragadi amutang haibiramu ngasi phawadi atwamna ka hena haidi danger oibase phangnadri danger oibase shiptadi yamna safety oy karigomba mipum khudemo na masa masagi duty do fazana tawba targadi kayam kiningai oide mathangi question dana ichadi Elizabeth Chawang ichadi school kaida tamlake class kaya da asigi thabak ta changbano asisi ay hijackre ano haidono nini haidora Elizabeth Chawang leitang them bandana bro ge sahi kya surage asi ay hijackre ay 21 complete oire imom gaming bro ge salary kya no there is no question in main salary pigani ay salary se hadok chade adubu ay salary se hojimaki yamdri ay se handak contract anova ma sign tawra matungda yangudabani ado yumda thuraba matungda amuk chakak matamda di soidana yamjarani mayam do hojimaki yamdri duga haitu hadok chaningde amung diman la adi faktani ym Haris question bro se nupi koiba ge wakhal di laibibra nupi thigani nupi thigani wakhal laibiragadi bro se angang kya pokani bro gi icha singdu su masan nebi ohange khanbibra okay si question se yamna fajayena khale hojik makidi ai nupi thibagi wakhal di laitri nupi thiba se kaigomba aina first mate ki license haibadi chief officer ki license phangaba matungda nupi thigena khale maramdi masan nebi career se chief mate ki license phangaba matungda oi hana pipana mangsu haini ai samak nasu asise chungani hana khale aduga kanogi icha kya pokani haiba sidi ai haiba ngamdre icha pok to ise haidi aigi nupi dona pokadabani magi body ni ko duna mana kya pamge habdo mangonda se depend tawre aigi isage oina di adum aigi hojimaki di plan laite aigi income adaidi enangam godabado yengaga amara anira ahumla adu haidi maximum da ahum go sidai henbadi hengena khande aduga magi kanogi machine bi ohangada ohloidra habdudi aigi yarobani masu machine bi se oidinga kadra di khalle adubu mana kari pamakadabano habdudi ai haiba ngamde masana pamado oina tapana fayena di khalle son blogger Athoi nang se kari posa lagi hojik septa ai hijackre yumnam janas 00 bro hangning ba wahang di mayam lay adubu bro wahang amatang oina hangjage bro ga personally oina wari sanabagi matam amtang layodro any question lay ba matam da angonda adum hangbiro ai sodana adom gi reply do pijarake aduga directly face to face wari sanabadi aina thokpa matam da sungsoidana ai miyang gi mhamda hajage phangnasi because onam oinam haidoro ONM na hai bro na khwai pamjaba manipuri sai matik amtang sakpiro ai hoji khanaw ge tang jadre mathang da oina sakcherage waro biganu Krishna Mohan no my them more that animal amaka khalo amaka khanbadi ngamjadre amana ai ising ni amana ai kenu sitni animal angonda di mathau tai okhoi animal na ai oiba haidi top topa thodang lawi go KM Danis bro hojik kai da lege ai hojik Swagport Kuwait adum lei Rustam Nausekpam khangan ba bro na kamana marsen ni bi oina ba honna birake asidi adum kano tawre aina class haidi am ka hena kano tawro ai se like pa da na khodum tawbu budi oya ko adum siga changi haiduna sigi matang da khara research tawre ko research tawro matungda kadaga haibada adum ai physically fit oina ba damakta adum khara adum lambian guma chele lambian chema so yam pamjai ai si adum chengale lambian di ai sidagi matinga machpa matam da so adum chele yumda laiba matam da so adum aigi ka dagi chakhum changma matam da adum chelaga chonga chale si aigi habit ni aduga aigi cigarette haigadra adum aiga close over meeting na de adum khangbani ko si matang se aduga Tongbram Johnson da thogi min se athoina taba kari min kauge
Chahina kaya surage anambanabudi athoyna dum kawe ado khoi baba hoina di dum masa thoyna dum kawe sana thoyna dum kawe sana matumana dum kawe adum angoda nusibidana dum makhan makhan myam kawe luwang athokpam are you single ai hojing nupi thidri ai samak single ni Boris Sorok haibam stay safe thank you Boris stay haibam adom su phajana laibiyo Priya wahengbam bro ge girlfriend laibra okay hojik girlfriend gi sila asi comment la kom tang dawre girlfriend se hoi lai haiba tare ado kanano du de hajar roi asi masa ta na koibra masa ta kan koibra du di ai hado roi yam ne kai ba bari di ai kitang pitu pikpa aina yam sijaba misak ama lai okay dai mathang question dana katcha thokcham karam kandano haibadi ano si ai QnA se oidoira ngasi ni Wednesday last question da last question se debalan oinam inaw nan tawriba simpham sida pamjaba nahasingi khallaga video makhata na semge khalibra makhal mathel mafam khuding tatuna video semlao adventure yamna pamde na yambadi hoi yamba ai sundu soidana adum mathang semge na khanjai aduga aina chattoriba lampana moktasu haidi chatluraga video namjaraga miyangi mafamda kudol tawge na khanjai aduga machine ne bigi matang dasu any update lakpa taragadi aina khangjaruba aidi aina knowledge laiba taragadi miyangi mafamda su adum share tawge na khanjai hauji phawdi miyam na aibu si biduna support tawbiri aina mafam asi yawba ngamjari busu onda support tawbidrabadi ai kaisu hauji yaw liba mafam se jawba ngamjaroi maram asina aibu support tawbiri basing makhata na adum support tawbiyu aibu si biyu hairaga matang asida lusinjarage aduga giveaway gi kamain tawdono haiba taragadi giveaway se ai numit 3 ni goin tawjarage ngasi Wednesday sidagi mathangi Wednesday fau amagi India ge time da pung taruk tari phogi manunda vote tawdoni vote se kamain no haiba taragadi aigi asigi keno se PUBG gi squad house se aigi egatinaba aigi classmate class 8 tagina class 12 hotabinaba aga sujam tinaba imanabi amana semjabani sise magi YouTube channel su lay makal gi jum ama lay sise mana sumana semaga haidi makhona dum pama taraga su noina san magum do dum mangona contact tawbiraga mana dum sabani maitai yum jaw dai makal am sabani to magi link to ai description thapcharamge description changbiraga kanoda aina hapukliba link tuga I am in haina comment tawbiramo comment tawboduda anogi mathangi Wednesday gi pung taruk tarre phogi mamangda haidi matamduda botset was tawjaraga faidagi like jam mi duga gift se aina imanabidu gift se lauraga adaidi aina pidoriba gift siga plop punchalaga adomgi yum duga ai thinjarakadabani aduna mayam participate tawbiro participate tawningba sing link se changbiro aduga karigomba agi video se mungabiba taragadi adum aibu pun thogapiba oina ko aigi video sigi haidi rating pibiramo 1 dagi na 10 thogi manungda adom kya pininga habado comment tawbiramo asigidi kaina rasi matang asida lisinjarage bye bye